Chahi manga Lemna Cheng Fanghandouri Depo mapan da Cheng Matric tan lising ni fuga manga chamri tara Thamle FCI machang waiba wafam sing Food for All Nutrition for All thoksil gi makada PMJ KAY gi beneficiary sing da January 2024 dage hauraga chahi manga Lemna Cheng Fanghandouri ahan bagi waina Manipur pumbagi beneficiary sing ge tha mari fawgi pinaba Manipur gi Revenue District taraga tarukta leiba FCI Depo mapan da Cheng Matric tan lising ni fuga manga chamri ga tara paiduna Thamle thoksil asigi matang da miyam de hena khanganaba PMJ KAY ge eco-friendly banner sing state asigi revenue district taraga tarukta leiba PMJ KAY ge fair price shop lising ani ga chahum taraga marida thetkanai belel loiba ration card paiba beneficiary sing na state asigi manung da leiba fair price shop amadagi hekta mahaki thagi phangbam thokpa sakthung adu loba yabagi khudong chaba su leiganai India ki Prime Minister Narendra Modi na hogdokiba Food for All Nutrition for All thoksil gi makada India pumbada leriba Pradhan Mantri Garib Kalyan Anna Yojana PMJ KAY ge beneficiary singda chahi manga Lemna Cheng Fanghalagani haire Food Corporation of India FCI gi Regional Office Imphal gi Deputy General Manager Sathya Kumar na hai Lemna pigadori cheng ge chakthung adu Manipur gi oina lakliba chahi 2024 gi January thadagi hauraga 2028 fauba chahi manga chupna tha khudingi lemna pina bagi thaurang taure ngarang All Assembly Road ta leiba All Assembly Complex ta leiba FCI Regional Office ta paumi kharaga akhanana unavada FCI Regional Office asige Deputy General Manager Sathya Kumar na hai India gi Prime Minister Narendra Modi na India da leriba mipum khudingmak masa mau fana thamnaba masung chara henba imung amata lehendanaba pandam gi makha da Food for All Nutrition for All haina mingthonba thoksilasi hogdokhiba thoksilasi gi makhada lakliba chahi 2024 gi January thadagi hauraga 2028 fauba chahi manga chupna tha khudingi Manipur da leiba PMJ KAY gi beneficiary sing da leptana chengsing phanganana bagi damak ahan bagi oina Manipur pumbagi beneficiary sing gi tha mari fauba gi pinaba Manipur gi Revenue District taraga tarukta leiba FCI Depo mapanda Cheng Matric tan lising ni fuga manga chamri ga tara paiduna Thamle haina Deputy General Manager na phongdokhe haukiba chahi 2020 gi March thada COVID-19 laina laichat manungda India gi Prime Minister Narendra Modi na India da leriba lairaba mipum khudingmakta public distribution system gi khuthangda Lemna Cheng Fanghanana bagi damak PMJ KAY haina khangnaba food security scheme ase laukhoki aiba wafam thamladuna Deputy General Manager na hai tungda 2020 gi April thada ge India ki Prime Minister Narendra Modi na PMJ KAY gi scheme asi hogdokpaga loinana hairiba matam adudage India pumbada leriba scheme asige beneficiary singda ngasi phawbada tha khudingi leptana cheng lemna piduna lakle mahakna hai Food for All Nutrition for All thoksil gi pandam makhada lakliba January thadagi 2028 fawba makhata na leptana tha khudingi PMJ KAY gi card paiba beneficiary singda lemna cheng pigadoriba sigidamak Manipur State ki oida su tawpham thokpa thabak pumnamak haujik paikhatuna leire PMJ KAY gi beneficiary singda chahi manga Lemna Cheng Fanghangadaba thoksil asigi matangda miyam de henna khangananaba India government ke Ministry of Consumer Affairs Food and Public Distribution CAFNPD gi pautak matunginna Manipur State government ka punna khusamnaraga PMJ KAY gi eco-friendly banner sing state asigi revenue district taraga tarukta leiba PMJ KAY gi fair price shop lising ani ga chahum taraga mari da thetlaga nei one nation one card ki matungin na valid oiba ration card paiba beneficiary sing na state asigi manung da leiba fair price shop amadagi hekta mahaki thagi phangbam thokpa sakthung adu loba yabagi khudong chaba su leigani haina FCI Regional Office Imphal gi Deputy General Manager Sathya na phongdokhe Manipur khakta da natana India gi state khudingmakta chanagadoriba PMJ KAY gi scheme asina Malem gi oina khwaidagi chawba food security program ama oiragani haiba wafam thamladuna Deputy General Manager na hai Prime Minister Narendra Modi na hogdokiba scheme asina India apunbagi population gi chada yankhai tarukta khudong chaba piraga nei panba yabadi PMJ KAY gi scheme gi makhada scheme asigi beneficiary singda tha gi oina lemna Cheng Fanghanduna lakhiba adu chahi manga makhata na Fanghanana bahaukiba November thada India government a warep laukiba nei
Scheme masigi makada beneficiary amada tha amada cheng kilogram manga lemna pibane.